Hai ma'am, ano video da ano mathel ngon loina na ma'am mo mukhan tara moksari akoi ngasi chagadorba mathel asdi ngai makok ani thong bane aduga irombaga umro amaga paknam machet amaga adudi haunaba tawrase chaklamde yadre ising sana naithalaga thamge se made in manipur ge bestlery ni ko akoi ge kainogi natte akoi ge mapalam ge rajasthan ge मीना पुथोक बेस्टलेरी जो नते से कोई कॉपी है तार फर्स्ट कॉपी की बेस्टलेरी सिंह ने क्या हम हाओगे तो ये इंजन तो उन्हें को अरुदे और से रोम्बा हाँ मिस्टर कॉम दे मैं हमने तुम इंजर आ गए से मावे वो थवा हन फुल रोम में ꯉꯥ ꯃꯀꯣꯛꯁꯦ ꯑꯅꯤꯁꯤꯅ ꯌꯥꯝ ꯇꯥꯗꯦ ꯀꯦꯖꯤ ꯑꯃ ꯃꯈꯥꯏ ꯇꯥꯏ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯌꯥꯝ ꯌꯥꯎꯋꯦ
Maru yawe. Matong ngꯥꯛꯇꯅꯦ ꯍꯥꯏꯔꯒ ꯉꯥꯍꯩꯁꯤꯁꯨ ꯃꯔꯨꯒ ꯑꯣꯏꯔꯦꯗ ꯑꯩ ꯉꯥꯍꯩ ꯃꯀꯣꯛ ꯁꯨꯡꯆꯥ ꯆꯥꯗꯦꯕꯀꯣ ꯉꯁꯤꯗꯤ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯄ ꯑꯗꯨꯒꯤ ꯂꯩꯔꯨꯕꯅꯤ ꯑꯄꯤꯛꯄ ꯆꯥꯒꯦꯅ ꯇꯧꯕꯅꯤ ꯑꯄꯤꯛꯄ ꯐꯪꯗꯦ ꯑꯆꯧꯕꯗꯤ ꯀꯦꯖꯤ 1.5 ꯇꯥꯏꯌꯦ ꯃꯀꯣꯛ ꯑꯅꯤꯁꯦ 또 따로 야도 와요. 뭐 어떠네. 돈 क्या याद है मचदे कोई 생마게 हिदाकतो ahum mai pa gyan ta man ngam maru yaw Pokoknya mau thale ni tahu je sakit lem dah salah jai phoi bilai bi mai bi ma sakit de leman bi da ga le ma okay jadi cepet lau pa delay pa mi free lau pa nte ko jadi umur am tangi ba mai tau se ba macam ni ba ta ka
ꯆꯥꯛꯁꯨ ꯂꯩꯍꯧꯗ ꯉꯥꯁꯨ ꯂꯩꯍꯧꯗ ꯄꯨꯛ ꯊꯪꯒꯠꯈꯤꯅꯤꯀꯣ ꯌꯥꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯌꯥꯎꯁꯜꯂꯛꯑꯦꯗ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯨꯉꯁꯥꯏ ꯆꯥꯛ ꯂꯥꯝꯃꯤꯉꯩꯗ ꯆꯥꯍꯧꯗꯕꯒꯤ ꯄꯨꯛꯁꯦ ꯊꯥꯡꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯄꯥꯛꯅꯝꯅꯤ ꯃꯔꯨ ꯉꯥꯛꯇꯅꯤ ꯃꯇꯣꯡꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯌꯥꯎꯕꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯣ ꯉꯝꯃꯔꯣꯏ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯆꯈꯥꯎꯁꯦ KG 1.5 2 ꯆꯜꯂꯝꯃꯣꯏꯅ ꯈꯜꯂꯦ ꯑꯗꯨ ꯑꯩ ꯅꯝꯗꯅ ꯉꯝꯅꯕ ꯍꯧꯖꯤꯛ ꯆꯥꯁꯤꯜꯂꯒ ꯍꯣꯔꯦꯟ ꯕꯦꯔꯥ ꯇꯥꯔꯛꯀꯅꯤ ꯁꯨꯞꯅꯒꯤ ꯃꯍꯥꯎ ꯌꯦꯡꯕꯒꯤ ꯊꯣꯡꯕꯅꯤꯀꯣ ꯉꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯅꯤꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯎꯔꯨꯕꯗꯨꯗ ꯑꯗ ꯃꯍꯥꯎ ꯌꯦꯡꯅꯕꯅ ꯊꯣꯡꯕꯗꯨꯗ ꯃꯤꯠꯅ ꯀꯔꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯅꯤꯡꯈꯤꯕꯗꯣ ꯑꯗꯨꯒꯤ ꯂꯩꯔꯨꯕꯅꯦ ꯑꯗꯨꯒ ꯊꯣꯡꯕꯅꯦ ꯑꯗꯨꯅ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯁꯨ ꯃꯤꯠꯅ ꯀꯔꯥꯝꯃꯒ ꯇꯞꯇꯥꯏ ꯂꯩꯁꯜꯂꯒ ꯁꯦꯟ ꯇꯤꯡꯅ ꯂꯦꯝꯍꯟꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯌꯣ ꯑꯩꯗꯕꯨ ꯉꯝꯗꯕꯩ ꯇꯧꯕ ꯋꯥꯅꯤ ꯑꯗꯨ ꯊꯝꯖꯟꯈ꯭ꯔꯒꯦꯗ ꯉꯝꯃꯔꯣꯏ